Akasvani Imphal Wahingbam Washington Pau Pajari Ahanbeda Maruiba Pau Pradhan Mantri na Hayang Haryana da tongan Bachakot Tarangi Project Kaya Jatra Hungani Amasung Sangagani Work Up Amendment Act Kiwatoka Mari Lainana Nongshu Banglagi Murshidabad Jilada Hingsagi Tokdok Tok Krabamatungda Kolkata High Court na Kudaktagi Central Forcing Tamnaba Hukum Taukre Mahi Marong Lokpagi Kumai Baishaki Laibak Asigi Awang Tangba Saruk Tangashi Maushadagi Chanarak Pamong da Harau Tayambaga Loinana Pangtokli Amasung International Cooperative Year Gamari Lainana Raija Thaki Cooperative Mipama Mangashi Madhya Pradesh da Pangtokani Pradhan Mantri Narendra Modi na Hayang Ambedkar Jayanti Numita Haryana da Chatuna tongan Bachakot Thorangi Project Kaya Jatra Hungani Amasung Sangagani Hayang Ayuk Mahagna Hisarda Mafam Dudagi Ajodhya Tamna Paigadaba Commercial Flight Amalam Thagani Aduga Hisar Airport ki Anauba Terminal Building ki Jatra Su Hungani Sri Modi na Miyam Metin Amadasu Wangangani Madugi Tungda Pradhan Mantri na Jamuna Nagar da Chakot Thorangi Project Sing Jatra Hungani Amasung Sangagani Mafam Aduda Mai Panghanabagi Infrastructure Hena Pagal Hanabagi Pandamda Sri Modi na Jamuna Nagar da Dinabandhu Shotu Ram Thermal Power Plant ki Megawatt Chanipan ki Modern Thermal Power Unit ki Jatra Su Hungani Govardhan Scheme bu Hena Kumang Chausil Hanabagi Damak Pradhan Mantri na Jamuna Nagar ki Mukarapurda Compressed Biogas Plant Amagi Jatra Hungani Magna Kilometer Taramari Meter Chamri Sangba Riwari Bypass Project Sangagani Project Asi Bharat Mala Pariyojana ki Makhada Lupa Koti Lising Amasupna Humbudra Rom Changna Paikatpani Work Up Amendment Act Kamari Lainana Nongshub Bangla ki Murshidabad Jilada Hingsagi Thokdok Thokraba Matungda Kolkata High Court na Mafamduda Kudaktagi Central Forcing Thamnaba Hukum Taukre Nongshub Bangla Bidhan Sabagi Birodi Lusingba Shubendu Adhikarina Kolkata High Court ta Raijadugi Mafam Kayada Charang na Bapibam Thokle Haina Wakalakpa Dugi Bichar Chatarabatungda Hukum Adu Thokibani Justice Songmen Chen Amasung Raj Basu Chaudhary Yakhanaba Ben Samana Case Adugi Bichar Chathaki Amasung Central Forcing Thamnaba Hukum Tauki Hukum Adu Murshidabad Jila Khaktagi Oiroi Dabani Hainasu Court Aduna Phongdokhi Ningsing Bayai Murshidabad ta Hingsagi Thokdok Aduga Mari Lainana Yam Drabada Miyoi Ahum Sikre Aduga Miyoi Chama Kuntranipan Henbana Fare Murshidabad Jila da Thokliba Hingsagi Thokdok Aduga Mari Lainana Kendragi Home Secretary Gobind Mohan Nasu Raijagi Chief Secretary Amasung DGP ga ngarang video conferencing gi khutangda wari sanakre Mathang Chahigi Ganatantra Divas ta lauthokadaba Padma Award singi nomination pikalaknaba sarkar na hairi nomination July 18 phawda pikalakpa yagani nomination gi thabak thoram sing mamang thagi tara manga dagi haukrabani Akasvani Paumina hai Padma Award sing asigi damak nomination amadi recommendation sing Rashtriya Puruskar Portal online khakta da pikalakpa yagani Padma Award Singh, Padma Vibhushan, Padma Bhushan, Amasung Padma Shri asi Laibak asigi Khwaidigi Awangba Civilian Award Singi Manungda Amani, Lising Amachama Yankai Mari Dagi Piba Hukiba, Award asi Kala, Sahitya Amasung Shiksha, Sana Khonaba, Hidak Langthak, Samaj Seva, Science Amasung Engineering, Public Affairs, Civil Service, Amadi Lalol Itik, Amasung Udyok Nachingba, Tongan Belam Singda, Toidok Hendok Patabak Tawamioi Singda Piba Manani. Sai NERC Takil Patki Miyang Makada Sai STC Imphal na Citizens Club Sobam Laikai Kusam Naduna Ngasi Ayuk Sunday on Cycle Deal Thoram Pangthokre. Hakchang Noikatpa Obesity ki Mayo Kachangsin Bakongtang Waina Pangthok Kiba Thoramadu Raijagi Youth Affairs and Sports ki Director Dr. Mayengbam Beto Singna Lamthaki Kilometer Tara Sangna Cycle Thaukiba Thoramduda Weightlifter N Kunjarani Devi Nesingba Saknai Rabamio Kya Susharuk Yaki Fitness Test Amasung Refreshers Course on Referee Thasi Kunithoidagi Kunmari Phawba Pangthokpada District Football Association Moirang na Ayaba Pikre PS Lanthoiba Amasung M Magho Singna course asigi instructor oigani
ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃ April 13 asi Ayushman Bharat Health and Wellness Center Ayushman Arogya Mandir gi 8 suba kumo numitni masiga mari leinana April 15 numit asida adungi manak nangna leiba Ayushman Arogya Mandir singda Ayushman Arogya Sivir haibadi Haksel Mela pangthok sagani Pangthok sagadawriba Haksel Mela asida antenatal care servicing tika thadokpa diabetes amadi hypertension na chingba loinana launa ganba laina sing TB hepatitis na chingbagi screening tawba Ayushman Bharat Health Account ID hangba ABPMJY gi makhada Ayushman Bharat card paiba yaraba singda card fanghanba amadi khudongchaba sing asigi matangda miyamda khanghanba loinana Haksel ga mari leinaba counseling khudingmaki khudongchaba fanghangani Pauzinzariba Comprehensive Primary Health Care National Health Mission amadi Directorate of Health Services Government of Manipur tabiriba pawasi Akashvani Imphal dagini Mahi marong lokpagi kumai Baisakhi laibak asigi awang thangba saruk tangasi mahausadagi satnarappa mawngda harau tayambaga loinana pangthoknari kumai asi Punjab, Haryana amasung Chandigarhda chauna pangthokli Rashtrapati Draupadi Murmuna Baisakhi, Bishu, Bohag Bihu, Poila Boishak, Mesadi, Potandu, Piram Puno chingba kumaina lakpada miyamda yaifa paujal piri maki paujal Rashtrapatina asigumba makhal mathel gi kumai kaya asina miyamda kathokpaga loinana jati gi chawkhatnabagi thabak paikhatpada chauna pukning thawgalagani hairi Pradhanmantri Narendra Modi nasu miyamda Baisakhi kumai ki yaifa paujal piri Christian sing nasungasi church singda Palm Sunday gi thoram pangthoknari International Cooperative Year ga mari leinana Rajya Thaki Cooperative ki mifam amangasi Madhya Pradesh ta pangthokani mifam aduda Cooperative amasung Griha Mantri Amit Shah na athoiba tithi oigani Bhopal da pangthokpa Rajya Thaki Cooperative ki thoram sida Mukhyamantri Dr. Mohan Yadav na sababati oigani thoramduda National Dairy Development Board amasung Madhya Pradesh Dairy Federation gi marakta yanache amasu sahi taunagani Micro ATM Kisan Credit Card amadi loan letter na singbasu yanthokani Rajasthan Sarkar na Kendra amadi Rajya Thaki scheme kutpangabu flagship program ni haina lauthokre program singasi Mukhyamantri Office na haktheng nana amasung leptana yangsingani masigi manungda sarkar na matam chana thabak paikhatpa amadi kaya yamna khumang chawsilabage haibadu utpa Jal Jeevan Mission gumba maruaiba thorang sing yauri Med Department hairi Assam amasung Meghalaya da ngasi nong kanna suraba yai laibak asigi nongpok amadi awang nongpok thangba saruktasu lakliba numit nini humni asida nonglei nuksit yauna nong suraba yai IMD na hai Kerala, Mahe, Andhra Pradesh ki Samudra Khongban, Yanam, Rayalaseema amasung Telangana da sungasi akhak araw amadi nungsit yauna nong suraba yai. Sudan gi North Darfur gi konung Al Fasher da haukiba numit ini asida displacement camp anida paramilitary rapid support forces na attack tawrakpada yamdrabada misam chama taramari hena sire sarkar gi pauna hai haukiba irai numita jamjam gi displacement camp tamioi chama aduga ngarang na topa camp amada mioi taramari militant singna attack tawrakpada sikhi America gi Florida da pangthokpa World Cup Stage 1 Archery gi compound mixed event ta Bharat ki jura Jyoti Surekha Benam amasung Rishabh Yadav na sana gi takaman laure ngarang numdang sanakiba final da makoina Chinese Taipei gi jura bu point chama yankhai humdoi chama yankhai mathoi da maiti ba pikhi Indian Premier League T20 cricket ta ngasi Delhi Capitals ka Mumbai Indians ka Delhi gi Arun Jaitley Stadium da numidang pung 8 makhai da thengnaragani aroibada maroiba pau amukhana Pradhanmantri na hayeng Haryana da tongan bachakot thawang gi project kaya jatra hungani amasung sangagani Waqf Amendment Act ki wathok kamari lainana Nongshub Bangla gi Murshidabad jila da hingsa gi thokdok thokraba matungda Kolkata High Court na khudakta gi Central Forcing thamnaba hukum tawkhre mahi marong lokpa gi kumai Baisakhi leibak asigi awang thangba saruk tangasi mahausadagi chanarakpa mawngda harau tayambaga loinana pangthokli amasung International Cooperative Year ga mari lainana Rajya Thaki Cooperative ki mifam ama ngasi Madhya Pradesh ta pangthokani pau loijare